ngasi numida wairam phongkhiba tongan manipuri siphongsing amasum thokhiba thawdo wathok digi maru oibe I pausing khonga saraga manipur top channel gi maikei digi myamna thamjagi ahanbada BJP nu lusing balengakta thugaina bohona khiba sing ticket pi dabani sarkar si kanana bohona khiba miyoi sing da ticket pi bani Biren BJP nu lusing balenga sibu hona khiba sing da ticket pi dabani Sarkar asi kan khiba miyoi sing da ticket pi khibani haina Chief Minister N Biren phongdokre wapam basing ngasi handak pangthokadoriba taragani thu suba Vidhan Sabha election ga mari leinana sagolban kendra BJP gi merep oiriba MLA RK imogi phiral singkhatpagi tharomda magna phongdokhibani ngasi ayu Mabudau Mantri Laikai Community Hall Pangthokpa Thauram adura Chief Minister na phongdokhibada hauzik lairiba lenga asi thugaina ba haiduno group punsinaduna hona kiba aduga haujingna ticket phangde hain irang hobo sidi ikai phamthoi RK imo BJP da yaudana ba mahakna kayar haiki adubo party asigi national leader singna MLA RK imo na lauriba thaudang sing khanglaga mahakpu Delhi da kauraga yonkhibani asumba khangdana Family Pallaga pangang dangang basi tawbigano BJP sarkar thengthang kyarak kairam labani assembly da famlaga opposition mayamna hanglagliba question dubu khumgadra aigi supporter mayam singsi masing sugadra suroidra yengadra masida punsi loikrabani aduki wana sarkar si lakhibani aduga ngasina ticket phangdabagi karisu khangjadrabi Echanupi gi Laina Pallaga ngangli ngasidi Congress party na Laingaklingai matamda tauramdabasing BJP na lusingbu government asina tauri rajniti tauge hairabadi puksiel singbu mathoktai matam lenbagum rajniti taurambana aduki matik phibam soklambani wajaw ngangbasing miyamna para tambiyu thauramadu Rajya Sabha gi MP laisemba sanajawba BJP gi Vice President N Nimbasana singba miyoi kya su saruya khiari atopa pawmana Uttar Pradesh Punjab Uttarakhand Manipur board khombagi sang Kham thengna wangle Uttar Pradesh ki ahanba tanga chemical tha sigi tarara pangthokadori basiga mari leinana board khombagi sam kham thengna wangle BJP gi lusingba amadi Congress ki lusingba kayana mikhala sigi damak yumthom changduna board khombagi sang kham thengna wangle Congress ki lusingba Priyanka Gandhi na Uttar Pradesh ki gosi kendra mirep oigadori Congress amadi Aam Admi Party na makoi gi mirep singi damak board khombagi sang kham thengna wangle Uttarakhand, Goa, amadi Manipur dasu board khombagi sang wangle. Manipur Chief Minister N Biren BJP gi candidate Elangbam Johnson gi damak kendra gi mafam kyara satuna board khomba haukhre hairien su pausna phungdorakli. Makhasa tharak poina topa paw mana mikhal numaijing numita pangthoktana ba khongjang sangsingkhre ECI da memorandum pisingkhre so hairi. State asida phase ani thona pangthokadoriba taragani thoi suba Manipur Legislative Assembly election gi ahan phase ki tha sigi tang kunga tereta pangthokadoriba si nomaijing numitai masi India ra tariba tribal khudingmaki yenglaga numit amada onthokpiu natrabadi India gi sauraba democracy da asauba akaiba kya lakpa yai haina Namdulong Baptist Church Imphal gi Pastor L Timothy Faumaina phungdorakli Hiramasigi matangda Namdulong Deleiba Namdulong Baptist Church mamang satakibu wakat mipamda wapamasi magna phongdorakibani All Manipur Christian Organization sinduna satakibu wakat mipamaduda El Timothy na makataraduna Manipur ahanba phase ki oina pangthokadoriba mikhalasi Sunday numitta taribasi semdokpiu haina kyarak mipam satakre Sunday ra tariba mikhal numit asi ngan khatpara natragana thengthabara ama tawraga numit asi semdokpiu natrabadi India da leiriba apunbigi saktamasi kairakpa yabigi akiba lei haiki loinana mifam aduda Sunday da mikhal tawbiganu haibana singma kholaw kya su lawbuga loinana placard kya su sizinaki nakalamaromda Election Commission of India gi kangbu ama ngasi Manipur gi election gi thabak thorom yengsinba lakpagi Imphal International Airport thunglabada All Manipur Christian Association na numaijing numita mikhal pangthokpa yaningdi haiduna protest tokre Election Commission of India gi miyut singaduda association gi maikedi gi memorandum amasu pisinduna numaijing nataba numita mikhal pangthokpinaba taksinkhre haidhenasu pausina su palakli atopa pawmana ex MLA RK Anand Congress na okre Nauria pakhang lakpa kendra mikhal da mai paktuna MLA oiramlaba RK Anand ngasi BT rota leiba Congress bona pangthokpa asama tharom amada taram okre
ex MLA RK Anand handak pangthokkodoriba taraganithoi supa Manipur Legislative Assembly election da Nauria Kendra da BJP gi independent candidate oirambani adubu BJP gi ticket lauthorakpada phangkhidraba matung Indian National Congress na ngasi amuk hana yawbaga loinana Kendra sida Congress ki mirep oiriba Dr. S Manautonda sawgatlagani hari ngasi BT Road ta leiba Congress bawonda RK Anand INC da amuk hana sanglakpada MPCC na sinduna mahakpu taramna opagi tharom ama pangthokre tharom du RK Anand na Nauria Kendra da Congress ki mirep oiriba Dr. S Manautonda sawgatlagani haina su phongdokhibani haina su pausna makhatarakli Makasa tarakpoina to paw mana Manipur COVID-19 gi phibam kharakhak phagalaktuna positivity rate sing asi goina 9.5% da lady aduga apun boina ngasi COVID-19 na positive oikiba miyoi masing si samaga nifuga ni pani miyoi ahumna COVID-19 na positive oiba laikidre aduga apun boina miyoi lising amaga sangwaga humfuga humdoi COVID test toki miyoi sibigi sangsi miyam adumak nemdri haibani aduga ngasi miyoi samaga nifuga ni pan COVID-19 positive oikraba miyoi singsi Bisnupur dagi taraga mari Sandel dagi ama Chusampur dagi taru Imphal East dagi kuntraga humdoi Imphal West dagi humfuga mathoi Kaksing dagi tara Kangpokpi dagi mari None dagi ama Tengnopal dagi ani Thaubal dagi taraga humdoi Ukhul dagi ahumne punna miyoi samaga nifuga ni pan nauna COVID-19 positive oiba thengnaralaga laikhidraba miyoi ahum asina Imphal East amasum Imphal West dagi amamam aduga amana Thaubal dagi hainasu report tawri loisilakpoina topa paw khrana mikhal da mai paklabadi thongju kendra gi oina sakho thorangi point taraga mari da thabak tawgani niken thongju kendra da congress ki candidate oiriba seram niken mikhal da tawgadaba singa silaktokre ngasi mahana election nomination file tawba halaklaba matung ma ki mayumda pawmi singa unabada mahakna mai paklaba matungda point taraga mari da tawgadaba sing palluduna phongdokhibada thongju kendra manungda sielibi Imphal Turel amadi Kongba Turel ani asigi torban sing asi phibam phatana leiba maramna ising isau toina thokli masi mahakna mikhal de het mai pakwaga torban gi mafam sing asi semjilagani Kendra asigi tuan tuarba mafam singda leiriba water body sing semjinduna sizinaba yanaba honagani labukta ising phangdaba matamda laumi singna awaba nanglibasi koknaba Kongba Turel gi mafam khrada sekdam saduna ising awaba lehendana bu honagani sanabagi lamda thongju kendra asi Olympian sanaroi sing kaya leibana sanaroi sing goeba thongju sports fund ama semduna mapan sanaba satpa amadi tuan tuanba masanada practice toriba sanaroi singidamak tha khudingi ma ki salary degi sada yankai fund oina donate tawgani kendra gi miyamna mihut oina khallaba singa unabagi khudong sadaba leiriba si koknanaba laikai de satuna unagani masigi damak panchayat taret asiga miyangbu unabagi MLA office amamam hangdoktuna thamgani hainasu pausna makhatana phongdorakli loisilakpoina topa paw manamo tuan ba party gi candidate oigadaba singi nomination file toba leptri Taraganito Suba Manipur Legislative Assembly gi tuan ba National Party singi candidate oigadaba singi merep nomination paper sing magi kendra da oiriba RO singda pisin ba leptri ngasi Imphal East District ki Assembly constituency singda merep oigadaba singi mari lenaba RO singda nomination file tawkiba singdi Khetrigaud NPP gi Nurul Hassan Andhra BJP gi mirep TS Syam Kumar Thongju Minister TS Bisorjit INC gi candidate Seram Niken Kundrakpom da INC ki mirep Lokesor Khetrigaud da NCP gi Punam Wangkhem Lamlai gi Asoibam Deven Kairao da NPP gi MD Nasiruddin Khan Sagolban gi JDU gi mirep KS Loken Pasoi gi BJP gi mirep SK ba Khetrigaud da BJP gi N Indrajit ni hairi hainasu pausna su phongdorakli aduga haujiku inadi meyam pauk si matang asa lusinjarage amasum pathok sakibida soikiba lankiba kya yauraga su meyam ngakfigani amasum matam gi oba maruebi pauk sing su meyam de lepa leitna update pijara kenesu channel sigi mekedegi su meyam thamjari and thank you